ngasi hauzik pawgi maroi ba pawseng Congress amadi BJP na amana amabu maral jinnabagi mahutta Manipur kananaba hona minabana hena phagani haina UCM President Sunil Karam na haikre madi Bharat ki Prime Minister ahumna oiramlaba Atal Bihari Vajpayee lekhidabagi awaba phongba oina Manipur yauna state kharada ngasi suti oikre Kurumjare ISTV pau mieng tabiriba singutaram nokchare Hojima pungi bapau Congress amadi BJP na amana amabu maral thangjinabagi mahutta Manipur kananaba honaminabana hena phagani haina UCM ki President Sunil Karam na ngasi yangang popi bazar da chatakhiba miyamgi wakat mifamda haikre Article 371 Clause A natraga manaba ek semduna Manipur da chanahanba yaroi haiduna UCM yauna lamdam adongi club organization nupigi sangstan kayana puna sinduna chatakhiba wakat mifam aduda Sunil Karam na makatana haikibada Manipur asi Kanglup kaya punna khundaduna lairiba lamdam amani Bharat Sarkar na Kanglup amakhaki interest ta Manipur thugaiba yaroi framework agreement ta Manipur kahenba yaba wafam yarum labadi June 19 gi thogdoktagi hena sathiba phibam amada lakani haibasi state amadi central government na khangbu chungani Sarkar asigi MLA homphuna karamna Manipur kangani haibadu athuba matamda leptuna aroiba waroshin purakpana phagani haike Laiba kaidingaida special session hana khanaraga Madugi warep ko Government of India da amuka na thabani aigo gi phirep se hanjan hanjan na thabada kari kaige chini da Parliament session je pham gidre yamna kahena athu kai leitre maramaduna amuka na tang kunga humdo assembly session da lawrabni na tonga namuk ahin ba special session ko gi matau kadre athu bal leitre haidana ngasi gi lainga kasina thamni moine leiba kai roi haina khanbo eraga di phare kari gi mada leiba sikarawa Manipur ji singkup sana tugarakwa madugi daita punama ngasi palebal sarkar sina pugudabani abaso India ko mena pugudabani Bharat ki Prime Minister ahumlak oiramlaba Atal Bihari Vajpayee lekhidabagi awaba phongba oina Manipur yauna state kharada ngasi suti oikre mak lekhidaba se numit 8 ni jatigi firal tangkhai chingthaduna leibaki thakta awaba phongduk lagani Amaramda BJP Manipur Pradesh na sinduna party sigi office ta Atal Bihari Vajpayee lekhidabada awaba phongdukhe ngasi party sigi office ta pangthokpa awaba phongdokpa mifam aduda Minister Nemcha Kipgen MLA Y Radhesham Hanagi President Mainam Borot Dr Hawam Bor Babu Vice President Salam Joy SIS Premananda KS Loken amadi party sigi saknairaba miyakya na saruk yabaga loinana lekhidraba Atal Bihari Vajpayee gi mitamda leishu katuna ikai khumnubutke Tam ahumlak India ki Prime Minister oiramba Vajpayee hingligay matamda loinarakpa BJP Manipur Pradesh ki hanagi President Mainam Borotna BJP Manipur Pradesh ka Vajpayee ga lainarakpa mari amadi Vajpayee na India ki damak lawramba thawdangi matangda wafam kaya phongdokhe Mitra Hundoi ni Prime Minister oirakpagi Prime Minister pham thadokpa chatlani haiba matam sida mana haigibada prithivista poiba natragi sorori kanamta Tengnabada ma kaita akiba leiti adubu man het akiba leirisi badnaam duti akiba lei haidna haibiram aduna sarkar haibisi semgani semoi lakani lawoi sarkar da sigum basina dum phamdra leikani haibigi arep leite haibisi sida phambiri ba parliament sida yawiri ba mayam sina su khanbi gadobani haidna na arth leiba speech of Mana PV 1981 ki May tang tarukta Vajpayee ji Imphal da thunga am sengna harada di ma bo receive to winasi akoi mi kharadam set ma gi reception masa ma GM hall si da to akoi gi luxury ba family gi mi khara koi kharna chi lagam ma bo receive to do hopik ki matam ji gi ngru ga ta ra ki otho da peningai oide Ngarang Jelangrong gi ban manung da Imphal dagi passenger puduna chatkiba cruiser gari ama kaifundagi ising tafam haina khangnaba mafam aduda mai thakiba amadi atopa cruiser gari amana thugai kiba aduga mari leinana Kaithel Manbi post ki in charge mathau section dabagi thabaktagi suspend tawkre Amaramda Imphal Jiri lambi gi charoi pandongba khulmayada ban chawgatpani chingnabasingna Jiri bamdagi Imphal tholakpa achathak purakpa gari mai thakibagi matangda Jiri police station gi SI ama thabaktagi suspend tawkre hairi thawdo adugi matangda inquiry ama chathaba hokre
Hana Prime Minister Oiramba Atal Bihari Vajpayee na lekhidabada Consumer Affairs, Food and Public Distribution Minister Karam Shamna nungaitaba phongdokre. Babu parada leiba mahakki office ta pangthokpa thorom aduda Lok Jana Shakti Party gi thokpubasing su saruk yake. Minister Karam Shamna luchingba sina lekhidaba asi mentionba ngamlaroidaba awatpa ama lehoragani haike. Prime Minister mo hoibagi matik magul leiba aduga yamna ngangthok satorukpada taba nungaiba politics ta yeknaba thamdaba mi khudimakse yamna ikhon naw khondana adum loinaba ngamba luchingba mani haidana koina lauje sumba misak amana India ki ran tegi phambak tegi thadokna satkiba kanda akoina dam chupada ningsingduna leibaga loinana Bharat jati ki asengba mapari really gratitude ama mangjari haina akoi lawjabaga loinana suma misak amana laikidabasida koi thamoi sokna nungaitaba loina loinana imung manunggi awabadasu yazari Manipur gi apunbagi saktam kahen biganu haijabagi mahutta kaiba yaroi haiduna Miyamgi mihut oiriba MLA singna assembly famduna resign tobagi warip lobana hena singthaba yaba warip oigani haina JDU Manipur gi president Hangkhan Pau Taitul na ngasi JDU gi office ta pangthokpa Atal Bihari Vajpayee lekhidabagi awaba phongdokpa thoramda haikre magna makhata na haikibada framework agreement ki warushin matam yorokpada Manipur gi apunbagi saktamda sokalakpa yaba wafam yoramba yai haina miyamna mipaiba poknari phibamasida Congress BJP amadi atai political parties singna rajniti tongnabagi mahutta sab saba warip ama lobana achumba khongthang oigani haike Rule of procedural and business of conduct ki dajauba resignation format to the kaktang da sentence sama da form ma fill up toragas MLA humpugi signature SM speaker na phangmaka na karigi India sarkar India gi leadership singda phuroi jeiroi dori bono haijari ba masi se akhoi JDU na di mayam na CSO mayam pumnamak na tori base thagat chai amasung akhoi su toba jaba karino ninghan ba leitana amasung akhak pa leitana togani tausu tori tausu torak taukhini adugi matakta majority party oiriba singna Masigi matang khantaba matamdi oirabra haina khalli Framework agreement na Manipur gi ngamkhai kaiba yaroi Article 371 clause A natraga manaba ek senduna Manipur da chana hanba yaroi haiduna ngarang numidang Wangkhem bazar dagi hauraga Yaripok bazar phawba mairagi khongchat ama chatkre UCM gi miyeng makhada Thawal Wangkhem apunba maira paibi nupi lup amadi Wangkhem Youth Club anina puna sinduna chatkiba khongchat aduda karigumba phibam amatada Manipur gi saktam kahenba yaroi lalolup ama penana ba honabada Manipur gi apunba gi saktam thugaiba yaroi haiba kholau kya lauke Ngarang numidang thokiba accident ta A star ama amangata thokre mioi amata asopandi yahodre thodosi ngarang numidang pung 10 makhairom taba matamda Porompat police station gi manung chanba khurai thoidik jam lekai da thokibani Imphal ukhul lambi da Imphal tamna lakhiba lengoi puba tata truck MN05 2058 na lamlong bazar yoromdai lambi gi nakal da khanduna leiba A star ama thomjin khibaga loinena manak nakpada leiba electric pole da thomjin khe tata truck asi itham moirang purel dagi sanasam chawba koba amagini A star asina khurai thoiding jam lekai dagi khumujam Alex koba amagini hari Amaromda thodo aduna maram oiduna sokalaba electric pole amadi atatpa wire sing mari leinaba department na sarin bagi thabak chataba hokre ngarangi thodok aduda ISTV network service ki provider oidiba discover super cable gi main line tatkre masina maram oiduna service provider asigi jaga singda pung khara cable yengba phangloi daure Ana layenga mari leinaba thabak thoram singda Indigenous People Association of Kanglaipak ipakna miyeng changlagani haina khangalakle Cherola sinamaka taraduna Manipur gi tongan ba medical department ka mari lainana thabak tawriba sarkar gi doctor singna leita laira gi chaitheng phanglaba miri singbu mateng pangnana bagi matam oire hari private hospital da practice tawriba sarkar gi employee doctor singna yariba makai masa gi hospital da practice tawduna professional ethics ngakna sakhatpa sama purakna ba amadi lairaba prajabu kannaba honabada achoba thaudang lomina bagi matam oire hari Kanagumba doctor amana patient gi apambagi matung ina private ta practice tangai phadana tawba tarabasu office hour gi matam ayuki pung mapandagi numidang waram pung mari gi matung da oina tongna na bakhangalakle hauziga ten mabrang tolokchari Why try hard? Blue Sense London by Design
store now open at NGS Building, number 78, Changangai Airport Road, Imphal. Contact number 7085916280. Hakchangi labor solakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singkidamak, amatta ngayaba upaidi, Jolib syrup, amasung Jolib capsule wo chanmina sinabiyo. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyo. July thagi GSTR 3B return file tawbagi aroi banumiti lakliba August gitang kundani. Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyo. Kanganjariba Department of Taxes Government of Manipur. Break matung na may mutaram nokchare makataba pauda integrated farming system processing and marketing of farm products haiba hiramda numinini chupna sathagadaba training program ama ngasidagi thawalgi KVK da pangthokre lomi chamaromna saruk yaba training program hawdopagi thoramda ICAR Meghalaya gi principal scientist Dr. A Arun Kumar Manipur Small Farmer Agri Business Consortium gi project coordinator MS Khaidem KVK Thawalgi senior scientist Jasmarani amadi district veterinary officer Shamjaina maru oiba myoisingona saruk yake project coordinator MS Khaidem na ing solution ni kuni thoida lomi singi income double ohengani haikiba pandam adu phanganabagi dabak training program asi pangthopani haike mission doubling of farmers income by 2022 high about mission city panthumodana yam sawa factor ahukha involved to hard factor the integrated farming haibani amaga farming system interdependent wala mapandagi outsourcing tawduna putsing adana legislative system dagi chathok hena uthoga income hena uthona bukholabasi processing to ba evaluation to ba asigi topic siwe khoina tarana yawdabi yawbani masida ICAR Meghalaya gi principal scientist Dr. A Arun Kumar na lomi singna KVK ga anuba technology sijinaduna potok hengat hananaba honabiu haike mayam se kanagi bhag daragri kanam taginati scientist ki sunati education staff ki sunati ba officer state government officer ki sunati kanagi bhag daragri amar se yabi lomi sinau singi na sinna dragati nogi mafam de jawan dragati hari ke maji mayam se meaningless ma atham de change Lawyers of Manipur Kauba Thawak Phangdaba Naha Singh Punsilaga Semba Company Amana Puthokchaba Polam Singh Manipur Press Club ta launch tawkre Thoramaduda Classic Group K proprietor Dr. T.S. Dabali DC Imphal West Naurem Pravin Amadi Company Singh proprietor N Prasanat Chingbana Musing Nasarukya K Ngasi launch tawkiba Polam Singh Aduna this was toilet cleaner Amadi final name N Prasanna Manipurasi pothok pagi potential yamna laiba lamdam amani naha singna government ki thabak ngaiba khakki mahutta masana mapu oijaba lambirom da changsilabadi captive market oina leidiba asidagi kanba ngamgani haike August ki tang amadagi taramanga fawba chatharakiba observance of swasta pakhwara gi manungchana Toloi Higher Secondary Academy gi NSS Unit 2 na PSED Ukhrul NYK Ukhrul Talui Katabnau Long, Talui Reishang Youth Club Amadi, Talui Primary Health Center na Puna Senduna Lamtu Sengdokre. Hanagi Prime Minister Atal Bihari Vajpayee na laikidabada Hane Rajya Sabha gi MP oiramba BD Bering na awaba phongdorakle. Magasi lebagasi yamna singthane oiba rajniti wala amani magna laikidabasi India gi oina achobo mangjaba amani hairi. Arabti Makhale Kai Uku Mayada Nupigi Asiba Haksang Amat Leiramle. Octagon Shopping Complex ngasi Thangweban ABC Godown Manakta Hangdokre Loyalam Venture Private Limited na sinduna pangthokiba complex hangdokpagi thoramaduda Imphal West ki SP Jogesh Chandra Imphal East ki SP K Megha Chandra amadi MOBC gi Director Uttam Singh Susaruk yake Amaromda Thangweban Senapati Lekai da GM Departmental Store amasu hangdokre
पुखरंबम मेमी चनु कौबी चही कुंतरुक्रम सुरबी इकौ बाजारदगी नुपी अमा चटकिबा तांग 13 दा मयुमदगी थोखिबदगी ngasi फावबा हंजिलक्ट्रे कनागुमा सिंगना महाकपु थेंगनरबदी मनाक नकपा पुलिस स्टेशन दा पाउ पिबियु हाइना साइकिल पुलिस स्टेशन ना खंगलक्ले योगा ट्रेनिंग एंड रिसर्च सेंटर मणिपुर की 38 सुबह फाउंडेशन डेगा मरी लेना सगोलबल तेरा सापम डायरेक्टर लेबा जुवेनाइल क्लब मल्टीपर्पज हॉल दा सेंटर अमसु हांगदोख्रे ngasi center adu hangdopagi thoramda rims ki psychiatric department ki head professor dr rk lenin yoga training and research center manipur ki founder s jadumani ts manglem ex secretary k rasmani amadi jain hospital gi hanagi medical superintendent dr y bazauna chingbana athoiba mithunglen sing oina saruk yakhe Tharonga mari lainana Dr. R.K. Lenina Fongrukibada, Mioibagi Pukning, Hakjang, Wakal, Nungaina Tambada, Yoga na Choba Todang Lori, Yoga Hibasi, Yumda, Laina, Tobaya Basazil Makal Amani, Pritibigi Oina, Yoga Bu, Nomagi Pamba, Henganarakba, Asida, Lamdam Asisu, Yokshin Duna, Nada Yektana, Santi Oina Hingba, Lamdam Ama Oinaba, Ekoi Puna, Yokshin Minerasi Haike. Tungan science ki, Sokalaba Matamsida, Equigi, IT na. असुगामना चौकलबा मतमसिदा मियोबेगी हार्ट नत्रगा तोंगा पार्ट फावबा सिनबे यारकदोर मतमसिदा मियोबना नुंगाइबा शांति इंग तमना हिंगबा हाइबसिदी अदुमक फंगदना अखोइना मायामरिकादा खोइना तानाबदोना अदुमक लेबसे मसे हुसिक ngasiदी खंगनरगले मदुदी नुंगाइबा हाइबसिदी पुकनिंग अमदी अखोइगी वाखलसिना इंग तमना लेरबा हक्सांग दाना एक लेत्रबा मतमदुदा मियोबे खुदिंगमकना लाइरबा इना खुनबा नुंगाइबा खाक्तना नुंगाइबा फंगबा हाइबदु ओइगदोरिबनी Hauzik Maroiba Pau Amu Congress Samadi BJP na amana amabu maral thangjin nabagi mahutta Manipur kanana ba khona minabana hena fagani haina USM President Sunil Karam na haikre amadi Bharati Prime Minister ahumla oiramla ba Atal Bihari Vajpayee lei nabagi awaba phongba oina Manipur yauna state kharada ngasi suti oikre Hauzik Pau gi oina DSTV na pizza pau matang solution jare miyeng tabiri ba singbam kahana kurum jare